Koubru amadi Thangjing Laiphamlen meeteikhatagi nate yelhou phurup khudingmaki haurakpham amani haina Koubru Union Manipur na thadorokpa charol amada haidi Union ki President Dr. K Hira Kabuina khurek piduna thadorokpa charol aduda ningsingba thoktaba matamdagi aikhoigi ipa ipusingna sagonaduna lakraba tana thanaba yadraba Koubru amadi Thangjing ki khubam asi meeteikhatagi oina kukisingna ubiribasi langadi makhoina iramdamsigi yelhou mi natabana haurakngaidagi puari kaidongaidasu khangloi Koubru amasung Thangjing ki laifamda lai khurumbada ayet akai pibasi lamdamsigi yelhou mida singna bani haina lawroidabagi maram laite Thangjing singda kabui salang maibana lairamba tingpui khun tarambagi wadi amadi Koubru chingda kabui singna khundaramba kabui long kabui wana chingbagi wari puwari ga sagonaduna lakli moirang kangleironda kabui tomba kabui salang maibagi nuksiraba ibudau Thangjing ga tana thanaba yadrupa puwari kaya miyamna khangnadi Miramdagi haizilaklaga iramdamsi munanaba honaribasing asidagi aikhoi punna section minaba mathau tare natragadi khunai asi mutkiba yai maram aduna lakriba February gi tang ahum gi ayuk pung 13 taba matamda Manipur Press Club da CPPKT na pangthokadoriba Koubru amadi Thangjing gi khubam kannabagi mifam asida miyamnasu saruk yabinaba haina charol aduna hairi